ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯥꯛ ꯊꯣꯡꯕꯤ ꯃꯤꯅꯥꯏ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯁꯥꯐꯕ ꯀꯧꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯀꯣꯅꯨꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯕꯨꯅ ꯏꯔꯩꯃ ꯀꯧꯔꯝꯃꯤ꯫ ꯏꯔꯩꯃ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯏꯔꯩꯃ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯩꯃꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯗ ꯃꯍꯥꯛ ꯃꯊꯟꯇꯅ ꯊꯣꯡ ꯊꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯅꯨꯄꯤ ꯂꯩꯃ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯟ ꯈꯔ ꯋꯥꯎꯔꯞꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ?" ꯏꯔꯩꯃꯅ ꯇꯞꯅ ꯈꯨꯝꯖꯩ, "ꯏꯃꯥꯁꯦ, ꯂꯣꯏꯒꯗꯧꯔꯦ, ꯈꯖꯤꯛꯇ ꯉꯥꯏꯔꯦ." "ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯁꯤꯕꯨ ꯆꯔꯥꯝ ꯆꯠꯅꯍꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯉꯁꯥꯏ ꯃꯈꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯕꯁꯤꯕꯣ?" "ꯆꯥꯛꯈꯨꯝ ꯑꯁꯦ ꯃꯣꯠꯃꯟꯕꯁꯤꯗ ꯈꯔ ꯁꯤꯠꯇꯣꯛ ꯁꯤꯟꯗꯣꯛꯂꯤꯉꯩꯗ ꯈꯔ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯅꯤ, ꯂꯣꯏꯁꯤꯜꯂꯛꯂꯒꯦ." "ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ." "ꯍꯣꯏ ꯏꯃꯥꯁꯤ." ꯂꯩꯃ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯑꯁꯤꯅ ꯀꯣꯅꯨꯡꯒꯤ ꯃꯆꯥꯁꯤꯡꯒꯤ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯃ ꯑꯁꯤꯅ ꯏꯔꯩꯃꯕꯨ ꯇꯥꯊꯤꯅ ꯑꯁꯨꯝ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯏꯔꯩꯃꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯩ, "ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯃꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯗꯣ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯝꯂꯦ꯫ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯛ ꯇꯣꯟꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯝꯕ ꯄꯨꯟꯁꯤ ꯀꯧꯕꯒꯦ? ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯃꯤꯒꯤ ꯇꯥꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯑꯩꯍꯥꯛ ꯈꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯗꯨꯃꯛ ꯏꯔꯥꯟ ꯌꯥꯖꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯔꯦ." ꯏꯔꯩꯃ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯁꯥꯐꯕꯗꯨ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯐꯕꯅ ꯏꯔꯩꯃꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯔꯩꯃ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" ꯏꯔꯩꯃꯅ ꯈꯨꯝꯃꯤ, "ꯂꯣꯏꯒꯗꯧꯔꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯌꯨ." ꯁꯥꯐꯕꯅ ꯏꯔꯩꯃꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯔꯩꯃꯕꯨ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯁꯤ ꯃꯇꯝ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯊꯥꯛ ꯑꯃ ꯂꯩꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯏꯔꯩꯃꯕꯨ ꯃꯍꯥꯛꯅ ꯇꯣꯏꯅ ꯇꯣꯏꯅ ꯌꯦꯡꯖꯩ꯫ ꯏꯔꯩꯃꯅ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯖꯥꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯐꯝꯊꯗꯨꯅ ꯉꯥꯏꯕꯤꯌꯨ, ꯆꯥꯛ ꯊꯤꯖꯔꯛꯂꯒꯦ." ꯁꯥꯐꯕꯅ ꯃꯆꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ, "ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯦ, ꯅꯪꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ." "ꯑꯦ, ꯀꯔꯤꯕꯣ?" "ꯀꯔꯤꯁꯨ ꯅꯠꯇꯦ, ꯐꯝꯒꯦ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯊꯩ꯫ ꯏꯔꯩꯃꯅ ꯆꯥꯛ ꯊꯤꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ "ꯆꯥꯛꯁꯤꯗ ꯂꯩꯔꯦ, ꯆꯥꯕꯤꯔꯣ, ꯏꯟꯁꯥꯡꯅ ꯁꯤꯅꯤ." "ꯅꯪꯒꯤꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ?" "ꯏꯃꯥꯁꯤ ꯂꯩꯃꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯉꯀ꯭ꯔꯥꯒ ꯁꯣꯏꯖꯤꯟꯒ ꯊꯣꯡꯖꯕꯅꯤ, ꯍꯥꯎꯔꯅꯤꯗ." ꯂꯩꯃ ꯅꯨꯄꯤꯗꯨ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ?" "ꯂꯣꯏꯖꯔꯦ ꯏꯃꯥꯁꯤ, ꯃꯖꯥꯏꯕꯨꯡꯉꯣꯁꯦ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯟꯅ ꯄꯤꯖꯔꯕ." "ꯑꯩꯒꯤ ꯁꯔꯨꯛꯇꯨꯁꯨ ꯄꯨꯊꯣꯔꯛꯎ, ꯏꯆꯥꯒ ꯑꯩꯒ ꯏꯄꯥꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ." ꯂꯩꯃꯁꯨ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯤ꯫ ꯁꯥꯐꯕꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯃꯥ, ꯏꯟꯁꯥꯡ ꯑꯁꯦ ꯌꯥꯝꯅ ꯍꯥꯎꯇ꯭ꯔꯥ?" "ꯍꯥꯎꯏ, ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎꯀꯣ." ꯑꯁꯦꯡꯕꯅꯤ, ꯏꯔꯩꯃ ꯑꯁꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯐꯖꯅ ꯍꯩꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅ ꯃꯈꯣꯏ ꯈꯛꯀꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯈꯟꯅꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯏꯔꯩꯃꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜꯁꯤꯡꯕꯨ ꯊꯣꯡꯗꯨꯅ ꯃꯄꯨ ꯃꯅꯥꯏꯁꯤꯡꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯏꯔꯩꯃ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯕꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯍꯦꯛ ꯍꯦꯛ ꯄꯥꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯔꯤ꯫ ꯃꯆꯤꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯉꯥꯎꯏ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯈꯜ ꯌꯥꯝꯃꯤ꯫ ꯃꯈꯜ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯂꯣꯏꯅ ꯈꯦꯠꯅꯩ꯫
ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕꯒ ꯄꯥꯡꯈꯛꯅꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗ ꯉꯥꯎꯏ, ꯀꯅꯥ ꯑꯃꯅ ꯂꯩꯗ ꯉꯥꯎꯏ, ꯀꯅꯥ ꯑꯃꯅ ꯐꯖꯕꯗ ꯉꯥꯎꯏ, ꯑꯗꯨꯒ ꯀꯅꯥ ꯑꯃꯅ ꯑꯍꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯍꯥꯎꯕꯗ ꯉꯥꯎꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ, ꯃꯁꯛ ꯃꯑꯣꯡ ꯂꯣꯏꯅ ꯇꯣꯉꯥꯜꯂꯤ꯫ ꯏꯔꯩꯃꯅ ꯄꯥꯖꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃꯁꯨ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯏꯔꯩꯃꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯏꯆꯝ ꯆꯝꯖꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯋꯥꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯃꯥꯌꯣꯛꯅꯅꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯐꯕꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩ ꯑꯁꯦ ꯅꯨꯄꯥꯅꯤ, ꯅꯨꯄꯥꯅ ꯑꯁꯨꯝ ꯏꯀꯥꯏꯗꯨꯅ ꯂꯩꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯑꯩꯅ ꯄꯥꯝꯖꯔꯤꯕ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯈꯣꯏꯗꯥꯖꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯛ ꯊꯣꯡꯕ ꯏꯔꯩꯃꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯥꯔꯛꯇꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯇꯛꯂꯒꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯩꯔꯛꯄꯗ, ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ, ꯏꯔꯩꯃ ꯃꯍꯥꯛꯀꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ, ꯊꯦꯡꯁꯨ ꯊꯦꯡꯅꯔꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯁꯥꯐꯕꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯃꯤ꯫ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯏꯔꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯔꯩꯃ, ꯏꯔꯩꯃꯅ ꯈꯨꯝꯃꯤ, ꯃꯖꯥ ꯏꯕꯨꯡꯉꯣ, ꯆꯥꯛ ꯂꯥꯝꯕꯤꯔꯕ꯭ꯔꯅꯦ? ꯂꯥꯝꯗꯦ, ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯥꯏꯒꯦ ꯇꯧꯕ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅꯗꯤ ꯂꯧꯅꯨ, ꯋꯥꯐꯝ ꯑꯁꯤ ꯑꯩ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯅꯪꯕꯨ ꯑꯁꯨꯝꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯌꯦꯡꯖꯕ, ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯈꯟꯖꯔꯛꯄꯁꯦ ꯃꯇꯝ ꯀꯨꯏꯔꯦ꯫ ꯅꯪꯗꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯁꯦ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗ ꯅꯪꯅ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯏꯔꯩꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯗꯣꯝꯕꯨ ꯉꯥꯎꯕꯤꯔꯕ꯭ꯔꯥ? ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯣ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯒꯨꯝꯕꯤ ꯑꯃꯗ ꯈꯛ ꯈꯟꯕꯤꯒꯅꯨ꯫ ꯑꯩ ꯑꯁꯦ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ, ꯃꯌꯥꯝꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ꯫ ꯑꯩꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯑꯗꯣꯝꯅ ꯈꯟꯕꯤꯔꯝꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯑꯩ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯀꯌꯥ ꯍꯟꯅ ꯈꯜꯂꯕꯅꯤ꯫ ꯍꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯔꯤꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯄ ꯉꯝꯒꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯟꯊꯕ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯅꯤꯒꯤ ꯃꯐꯝꯗ ꯈꯪꯈꯤꯕ ꯊꯣꯛꯂꯣ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯑꯩ ꯃꯗꯨ ꯀꯤꯖꯩ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯔꯦꯞꯄꯅꯤ꯫ ꯅꯪꯅ ꯉꯁꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯅ ꯌꯥꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯅꯤ꯫ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯔꯩꯃꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯈꯜꯂꯝꯃꯤ꯫ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯊꯕꯛ ꯇꯧꯔꯨꯕ ꯍꯧꯅꯗꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯃꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯋꯥꯅꯕ ꯀꯛꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯁꯥꯐꯕꯅ ꯏꯀꯥꯏ ꯈꯪꯗꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯏꯔꯩꯃꯁꯨ ꯌꯥꯅꯤꯡꯗꯅ ꯌꯥꯕ ꯇꯥꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛꯈꯨꯝꯗ ꯂꯩꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ, ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯆꯠꯇꯨꯅ ꯂꯩꯃꯤꯟꯅꯕ ꯑꯁꯤꯅꯆꯤꯡꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯇꯣꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯩꯃ, ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯍꯤꯃꯥꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯑꯁꯨꯝ ꯎꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯏꯔꯩꯃꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯅ ꯁꯥꯐꯕꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯃꯥꯝꯕꯤꯅ ꯊꯣꯡꯖꯤꯟꯒꯤ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒ ꯁꯥꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯁꯥꯐꯕꯅ ꯍꯥꯏ, ꯅꯪꯅ
ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯀꯤꯕ ꯇꯥꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯗꯨꯅ ꯂꯣꯠꯈ꯭ꯔꯁꯤ꯫ ꯏꯔꯩꯃꯅ ꯈꯨꯝꯃꯤ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯋꯥꯐꯝ ꯑꯁꯦ ꯃꯈꯣꯏꯅ ꯈꯪꯈꯤꯕ ꯊꯣꯛꯄꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯂꯣꯏꯗꯅꯕ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯅꯤ ꯑꯩꯅ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯣꯠꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯍꯦꯃꯥꯝꯕꯤꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯆꯦꯈꯣꯏꯕꯨ ꯅꯆꯥꯅꯨꯄꯥꯁꯦ ꯀꯔꯤꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ꯭ꯔꯥ? ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤ ꯃꯇꯧ ꯑꯁꯤꯕꯣ? ꯏꯅꯥꯎ, ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ? ꯏꯆꯦꯕꯨ ꯀꯔꯤꯁꯨ ꯈꯪꯕꯤꯗ꯭ꯔꯤꯕ꯭ꯔꯥ? ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯆꯥꯎꯊꯣꯡꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯒ ꯅꯆꯥꯅꯨꯄꯥ ꯁꯥꯐꯕꯒ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯔꯤꯕꯁꯦ ꯑꯩꯗꯤ ꯀꯨꯏꯔꯕꯗꯤ ꯆꯤꯡꯅꯕ꯫ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯨꯕꯗꯗꯤ ꯑꯩꯕꯨ ꯐꯠꯇꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯁꯤꯗꯁꯨ ꯇꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯤꯡ ꯑꯁꯤꯗꯁꯨ ꯆꯠꯇꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯆꯦꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ? ꯍꯣꯏꯅꯦ ꯏꯅꯥꯎ, ꯅꯪꯅ ꯍꯥꯏꯔꯒꯨꯝꯂꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯂꯩꯃꯤꯟꯅꯔꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯁꯤ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯦ꯫ ꯊꯥꯖꯗꯕ ꯉꯥꯛꯇꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯦ꯫ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯦ ꯂꯥꯏꯗꯤꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯃꯤꯁꯨꯝ ꯂꯩꯋꯥ ꯀꯥꯞꯇꯨꯅ ꯅꯆꯥ ꯑꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦꯗꯅ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯆꯨꯝꯂꯦꯀꯣ? ꯐꯩ, ꯈꯪꯂꯣꯏꯗ꯭ꯔꯣꯗꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯁꯨ ꯁꯥꯏ꯫ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯃꯛ ꯇꯥꯟꯊꯣꯛꯂꯨꯒꯦ ꯑꯩꯍꯥꯛꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯍꯦꯃꯥꯝꯕꯤꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏ, ꯏꯆꯦ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯋꯥꯐꯝ ꯑꯁꯦ ꯃꯤꯃꯥꯡ ꯊꯣꯛꯄ ꯐꯖꯗꯦ꯫ ꯑꯃꯔꯣꯝꯗ ꯏꯇꯩ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯃꯤꯅꯥꯏ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯏꯔꯥꯡ ꯊꯣꯛꯄꯗꯤ ꯅꯈꯣꯏꯒꯤ ꯏꯖꯠ ꯃꯌꯦꯡ ꯇꯥꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯈꯛ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯕꯗꯅꯥꯝ ꯄꯤꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗꯒꯦ ꯍꯥꯏꯅ ꯈꯟꯅꯁꯤ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯒꯅꯤ꯫ ꯏꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯌꯥꯗꯦ꯫ ꯂꯥꯎ, ꯍꯧꯖꯤꯛꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯇꯥꯟꯅꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥ ꯑꯃꯗ ꯆꯪꯗꯨꯅ ꯋꯥ ꯇꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎ, ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯈꯨꯟꯅꯦꯛ ꯇꯧꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯇꯨꯝꯂꯤꯉꯩꯗ ꯂꯣꯟꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯣꯟꯅ ꯅꯝꯗꯨꯅ ꯍꯥꯠꯂꯁꯤꯔꯥ? ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯁꯤꯔꯕꯗꯤ ꯏꯔꯥꯡ ꯑꯃ ꯊꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯑꯣꯏꯅ ꯁꯤꯟꯁꯤ꯫ ꯂꯩꯃꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯄꯨ ꯑꯣꯠ ꯅꯩꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯉꯝꯅꯅꯕ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯈꯤꯅꯕ ꯍꯣꯠꯅꯁꯤꯔꯥ? ꯃꯗꯨꯁꯨ ꯌꯥꯔꯣꯏ ꯏꯆꯦ꯫ ꯅꯨꯄꯤ ꯑꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯨꯝꯕꯤ ꯑꯃꯅ ꯏꯆꯥ ꯅꯨꯄꯥꯕꯨ ꯐꯥꯗꯨꯅ ꯊꯝꯈꯤꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯩ ꯑꯃ ꯍꯥꯏꯔꯛꯀꯦ, ꯃꯁꯦ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯦꯗꯅ꯫ ꯆꯥꯎꯊꯣꯡ ꯐꯧꯁꯨꯁꯨ ꯌꯥꯝꯅ ꯍꯩꯕꯤ ꯑꯣꯏꯕꯅ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯕꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯊꯧꯍꯜꯂꯤ, ꯂꯣꯏꯅ ꯂꯥꯡꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯧ ꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗ ꯍꯨ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔ ꯀꯧꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯄꯤꯖꯁꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯍꯨ ꯍꯥꯞꯄ ꯃꯊꯦꯜ ꯆꯥꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯏꯗꯅ ꯁꯤꯔꯅꯤꯗꯅ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯁꯤ꯫ ꯃꯁꯤꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅ ꯁꯣꯏꯗꯅ ꯐꯔꯅꯤ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯅꯪꯁꯨ ꯉꯁꯤꯗꯤ ꯃꯁꯤꯗ ꯂꯩꯈ꯭ꯔꯣ꯫ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯌꯥꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯕꯨ
Ireimana thongli. Mazaibungo safabadi mahaki mamana maboki manakta thakirami. Mahak chatningdana chatkibani. Ireimasu safabana sathokiba asida mahaki pukning adu kharadi nungaijaramde. Mahakna asumna chak thonglingai asida ningthaugi nupigi manaw nupi aduna changlokibadu urami. Ireimana kaujai. Imase chak lambirabra. Hemambina tapna khumi. Lamdri. Lamagi changlakpa nate. Nangonda wama haige haiduna changlakpani. Kari wabuno hekta haibiyo. Isedusu phamungda tumduna leihawi. Amuk haudokningdraba. Aigi mateng amata nang pangbiyu lao. Nangi chakhumdo ngaihak thadoklam. Hoi, yani. Asi hairaga Ireimadu chakhum adudagi thokirami. Tanja asida leimana chakhum aduda thuna changlaktuna hu hapa patra macha adubu makhutna paiduna chakhumda thongliba insang aduda haizilami. Aduga amu otkairami. Asumna tawraga mapana thuna amu thokirami. Hemambina Ireimabu yengduna hairai. Aina ngasai konung asigi miyoi kharasu thabak thari. Makhoido aini chak pizagi haini haikibani. Nangi chakto thongma loiraba kanda chak chalu ani khakta nangna thorang tawko. Hoi, tawjagi. Asi hairaga Ireimadu thokirami. Aduga sakhumna changduna mahakna thong thaklibasing adubu makha tana loisinaba hotnai. Laima amadi Hemambi makhoi anina tumina amu wari sanarami. Iche, haplamlaba natro? Haplamlabani. Phare dudi. Aini miyoi ani khak phaduna purai. Makhoi asidi siresu yaba mini. Makhoida hu hapa insang adubu pizaduna. Ngasigi lalase haurasi. Hoi ina. Ireimana chak thongma loiduna chaluk ani khak silami. Mahakna thongma insang adusu haplami. Ngaihak leibaga nupani changlaktuna machi amada chak adubu charami. Nupa anidu chakhom mari manga hukpadagidi makhut aduna makhori aduda paiduna mafam aduda phijing chongduna leirami. Chakhomda leiribi Ireimadi nupa anidugi matau adubu ubada yamna pakhatcharami. Mahakna koiraw laurami. Maduda hana lumduna leiraba leima amadi Hemambina sangsilaktuna hangi. Ibema kadaure nana lauribadi karigido? Ireimana khumi. Tu nupa anise. Leimana nupa anidubu yengduna hairai. Is loridana tawribasidi. Nupa anise chak charambadagi makhong asi fiting kauduna leikrene. Hai, cha insang asibu karamna thongge nangbo? Yamna phajana thongjabani. Phajana thonglagabu asuma tawgadro? Iche, mahaki se yamna chingne. Mahakna thongma insang asida kariguma khara soidana haplamgani. Aikhoi hana chahodaba phaida. Kaya adagamliba minai nupina yengune. Khangnina. Ipureba ningthauda takthoke. Laimana mapurebabu kauruduna chakhum aduda changlai. Aduga pau puma loina tamlami. Tu, masigi nupi asina aikhoi pumabu hatnaba silamlibani. Laibak phaduna nupa ani sina hana charubadagi makhoi ani oina sikhibani. Masigi nupi ase yamna phattaba nupini. Iningthau mahakpu mafam asida khak thambiraganu. Natrabadi mahaki makhutta aikhoi pumba soidana siba tari. Ningthau pamhaibana Ireimabu yengduna hairai. Pisak piklingaidagi nangmu yokpirakhiba aikhoi sibu nangna hu thakpa insang pizaduna aikhoi pumba tumna hatnaba hotnaramlaba. Phai, ngasidagidi nang leibak asida leiba yaroi. Nakhoi kana lei? Mahakpu konungi thongjaw wangmada inthokho. Leima amadi Hemambi makhoi anina Ireimabu makhut khudang paiduna soro chingduna purami. Maduda Ireimana haijai. Ira leitaba ibu nakhoina sarau sinduna ira leiba misak ama ohenbire. Phare. Phatraba nakhoigi marakta ai makha tana lainingdre. Nakhoina chingduna tandrabasu ai ithanta chachakhige. Adubu aiga sagonaba posak amadi pujakhige. Asi hairaga mahaki kada changduna mahakna he paba lairik adubu konduna puthoraklami. Aduga madubu puduna konungi wangmatana thokduna mathanta amama marak aduda chatkhiram. Mahakna khanjai. Phattaba makhoigi marakta leiraga ayase
soidana siba tare. Makhoigi makhutagi ai thorakli. Amamba marak asida aigi khong ani asina thangduna chekadoriba. Mafam asibu kadomdano. Aigini haibada kana leitraba taibang pala sida. Kanagi makadano. Aina changjarugdoribase. Asumna wakhan khan khanduna chatpana ching taba lambi amada asum sangsinkhirami. Mathangi ayukni irei madu laibak aduda leiba achauba ching amagi manungda changduna leirami. Ngarang ahingda mafam asida mahak yarekpani. Mikap tholaktuna ukha aduda ngaduna mahakna purakpa larik adubu parami. Larik adu asum parakpada larik aduda asumna irami. Manam nungsiba haibasidasu makhal kaya thokna lei. Leirangi leinam chingi sama langmagi manam asina chingbasina pakhang oibasingi thamoibu sumatpa ngami. Amaromda miyoibana hingba asida chadaba haiba asimadi yadraba mani. Miyoibana ahau ahaubabu chaningi aduna mathelukoigi manam nungsibabu miyoibana tabada matin yotle chaningba phawi. Asi parubadagi mahakti chak khamlam lamlaklami. Ai chak yamna lamsilakle chanabasu karisu leite aidi. Fare umang asida kari chaba yaba pange haibado ai yenglagi. Somdana mazai bungo saphabado sagon tongduna mayum konung tamna halaklami. Halakpagi lambi adudani mahaka tinaba matao ama lambida thengnaduna sagondagi kumthaduna ngahak wari sanarami. Maduda nupaduna saphabada asuna pautami. Itaw nangbu pau matarabo. Ngarangi numidangda konungna leibi chak thongbi leisabi nupido tanthokre. Mafam khangdana mangkhre. Saphabadu wafam asibu tabada ingangakserami. Kari haiba irei mabu konunai tanthokre haiba. Itaw mahak karama mafamdaga leiramgani. Madumadi aisu khangde. Nangna pawase aingona tamlakpa yamna phare. Ai mahakpu amukta thirukhigi. Mahak karisu lapna chatlamloi. Asi haiduna mahaki sagol aduda tongkhatuna mamai leithokduna thauba horami. Saphabana mamit aduna akoiba aduda yengduna asumna khali. Mahakini haibada kanamda leitabani. Aduna yumlaktasu mahak karisu leiramloi. Maangda leiriba ching asing manungda oina changduna hekta yenglage. Mahakna sagol adubu chinglomda oina thaujilami. Somdana ireimana umang aduda chaba yaba chinjak thibada khara phanglami. Aina phangliba chinjak asidi hingda chabasu yaba nate. Mai hoduna thonglanga chagadabani. Thongnaba konsu amata leite. Ireimana karida thongsige haina asum yenglakpada umang aduda laibaki chapu macha ama taduna leiramlibadu hek urami. Chapuni maside onthongna phare daide maside oinabu heda thonglagi. Asi haiduna ising leiba mafam ama thiduna isingna phajana chamthoklaba tungda mafam aduda unawana singna singte khara tawraga nung anina taknaduna mai hawgatlami. Nung ahumna matai da thamduna mathak aduda chapu aduda ising haptuna thangatlami. Ising aduda mahakna thonge khaliba mayan singdu loina hapchilami. Aduga mathel ama oina thongba horami. Somdana saphabana chinung aduda ireimabu asum thirakpada phangba kauba leiramde. Waman khraduna sagondagi kumthaduna ukha amada ngahak potharami. Wareda ngahakta dum pothakige. Mafam asida mamit uisinduna potharigei asida ikhang khangaudana manam yamna nungsiba mathel amagi manam namlaklami. Masida mamit adu khangpang pangthoi. Nungsiba ensang manamnine. Mafam aswaida kana leiba jano. O ireimado mahakti thongba thakpa yamna haibani. Mahakna thongba insang pumbase manam loi nusibani. Masi mahakna thongba insanggi manam soidana oigani. Mafam aswaida mahak soidana leiramlagani. Ai mabu thidaba yade. Phamlambadu phuk hawgatuna insang manam adugi khongul liba hawraklami. Mahakna asum thirakpana nupi amakhakna chapu amagi mathakta ensang thongduna leiribadu urami. Mahakna uriba nupi adu mahakna nungsijabi mahakna thiraklibi ireimani haiba mahakna khanglami. Ireimagi manakta yamna thuna changsilami aduga hai.
Irema, ay nang thirꯛꯂꯤꯕꯅꯤ. Nangdi sida ꯂꯩꯔꯝꯂꯤꯗꯅ. Irei madu nupa amagi makhon tarakpaduda mamai sat thangalagtuna yenglaki. Saphaba mamangni leplamba adubu ubada mamai adu amuk lukthakirami. Kari tawre? Aina nangi mangni leplaga nangna maithong lukthakhribani. Karigi aigi khongolbu lidaklibano. Karigi aigi nakta lakpiribano. Chapikro. Mafam ase thadoktuna chapikro. Thawaiga hakchanga karamna setna khainagani. Thawai ni leiba mafamda hakchangsu leiba haibasidi hongna sani. Makoi pumbana nangmu hanthana yengba tarabasu. Aigi famdadi nangse khwaidagi tangma posakni. Adumna haibigano. Aigi pau pumba taraba natra. Chapikro. Ai ithanta mafam asida leijahauge. Naidom taraba aigi punsini. Aibu nungsibigano. Fataba makhoina sarau sinduna nangmu konungdagi tanthokpani. Masiguma thodok ase thokdringaida aidina hana nangonda mafam asi thauktuna aikhoini mafam amada chakre saiba natro. Phare nang lande haibai khangi. Landaba achuma nangidamak aina lepli. Aisu mafam asidagi hankhraroi. Mafam asida nang ai punna leiminarase. Asi haiduna Ireimagi manakta sangseli aduga phamthai tapna mu hairai. Waraba aigi hakchang asina imit ani ase usit potharingida nang ensangi nungsirama namase namlakpani. Mafam asida nang leire haibase ai khangladuna namum thirakpani. Ireima ai chayam lami. Nangna thonglibase ai khita chajagi. Ireima na una apakpa amada mahana thongliba adubu haptharami. Madubu saphaba hauna charami. Asomna mafam aduda saphaba amadi Ireima makoi anidu punna leiminakhirami.